massive news ni masi Donald Trump ki oina mamai da kali taishan lamba amadi am ikai ni ngai phanglapa adugum wafam di China da mark na ondong no wang na tariff si impose dor matung da makoi da lagni ba reaction amadi market ki position amadi public ki demand purum akse pangbang amlaktabadagi haujik Donald Trump na amuk haikre madudi China ki tablet mobile any companies ki oisanu adugi matukta chips ama semiconductors tablets laptops masi punumak asida di tarif thamde amasung masigi poching ase masigi electronics ki maroi bu poching ase hojiki mi khuding ki makut paindar ba amasung masina tana koi thabuk ama thauram ama yakedraba adugum ba poching hojiki matamda kaino cell phone tablets masiga loina mobile ko mari loina bu poching masi angam ba even iPhone 5 the China the Sahari bri masi China ki pot na tan hoji karam maina karam pithibri chali masi puru magasi ki matak tariff imposed or bana hoji Donald Trump hoji bound ni adu high kre hari pot sing ase China ki masi da tax thamdre amasung masi da exemption ore hachina masi na takpo di Jinping ki mamang da Donald Trump ase khulu khudab kun bani yam ikai ningai wafam ni hai masi adu ba Donald Trump America ki president mark ki decision ni amasung asi de ki numit nini khakta ki mamang da Donald Trump na hai ki China amati aikoi ki barakta tawri pa hoji ka tariff langsin natra makoi na so handa pa amasung aikoi na so langsin lise masi challenge abani war amani masi tawge tawnarak pani aduga Donald Trump na hai Jinping ne kari kum aikoi phone ama tawrak laba aingon da phone ama tawrak laba wa ma hainarak laba adu arabati masi ki matang sida something discussion tawni hai ki bani adubu Jinping na masi ki wafam ase thausate aduga mak na hai tariff makoi na khoi da langsil lakle amasung aikoi na madugi retaliation da langsil le masina America na khoi bu ngam khi kada banati amasung aikoi na America bu ngam khi kada banate sri Jinping ni yam ingna tapna santi da hai ki madudi tariff langsin na bana war gammi amasung masida challenge gammi hai bu kaisu laiti hai tuna hojik adu ku Trump challenge tor ba Trump to maduda Jinping na phone tor tri mamang da mak na masa mak na China gi asi gumo pot sing sida exemption ni amasung tariff laiti hai do kre masigi game ase Jinping na thoikre amasung masi karam na oikibro haibada America se hojika makoi ki Trump ki tarif ki maram asena market su down orba masigi matung da iPhone ase yamna kan na mainly focus iPhone dani America gi amasung iPhone se sam satil tagdore masina iPhone companies na kari to hori amatam da China da ki lakh unit isini makoi loina khomjilak base iPhone companies asena America ra puse lekhibse masiga loina India da gi su haifera iPhone se loina khom dana pukre sine America da maram di China da gi atop cell phone di lak laroi atop mobile any companies ki su lak loi masi tariff ki war or min pochi company sing thaje lagtre hojik iPhone se loina gi loina America da makoi ngami mai khom khre aduga iPhone 85% se China da sabani hairi aduga 15% am India da su am sai aduga India na yam lik ye aduga China da makoi machinery wat taba amati makoi gi manpower se wat taba hojik kai hai matam da hairiba iPhone ase hojik rupa dollar lising am piram base sapo dollar kaya da hengat ki ba lising kaya da hengat ki ba adugi matung da atopa America ki companies kya lairi makoi singchena pot si sali China da adu China na huji high crema di madu aikoi hujik sanga moroi amasung sabat taragati madu unit khinba taragati yamna hena kharcha torakani haiduna masigi maram masida America se ukre Donald Trump ukre madu di iPhone mi gi yamna mathau tariba cell phone asyam mathau tariba masigi cell phone asira asuk mobile taga khragadi aikoi ki public karam chat kari amasu aikoi economy sidi kargum tang ni yon khiba taraga su masigi paisa loin chat ki batare even iPhone ase amata leibangam da fibam ni amakasu madugi anobu sarakpada China na fajara khop toriba so asuk chokraba market $400 billion gi market ni hairi masi puramak asida hekta Trump America se jatka chapni hairi so masi ki point asida China na makok thongki bani aduni ahan bagi jhatka da America se China gi
China khutta tariff ki war dhari re loss oire masita natana atopa products kasu lai haidi masi purma ase yenglo matam da China na hek that ki matam da makhoi gi manung da lai riba company sing ase loina madugi poche se mamal tang ki dori ba aduga madugi amuk sar oi matam da prithibi da koi country laite makhoi gi pot products se makhoi companies kaya gi poching ase China da sabna tana masina Trump ase hujik mai ka kare aduga tawrubana challenge tawrubana mani adubu hujik madugi poching sida exemption ni amasung madugi poching sida ikoi tariff thamdri hain lauthok pho yarok lesini sini China harise sector khuding da makhoi gi manpower lei makhoi gi engineers lei makhoi gi machinery lei aduga atopa पृथ्वी द कंट्री अमफाव लेते अदुक यामना पोट प्रोडक्शन तो ngam China na पृथ्वी की पोट सिंग असेगी डिमांड सिंग असे मकोइना कंप्लीट तौरी बनी अमेरिका के कंपनीज अमा अनितना ते खुद थीब ngam हाइरी लिस्ट तौरगा सु थीब द वागनी हाइरी के अदुक के मतिक कंपनीज लाई मकोइ की पोट सिंग असे China दगी अमा मसे सारा पिरक बनी होजिक China गा अदुक ट्रेड वार दु तौखे तारगा दि मकोइ कंपनी सिंग असे सीरिबा हाना डॉलर लाख अमा संगबदो होजिक डॉलर लाख मंगा त्र चंगसी लकदोरिबा aduna hojik Jinping ki mamangda Trump ase yadre aduna pot khara de exemption tori hain law bi orak lesini